Good evening, everyone. ꯑꯩꯈꯣꯏꯅ ꯖꯦꯠ ꯄꯦꯁꯦ ꯀꯩꯒꯤ ꯃꯔꯝꯒꯤ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯁꯕꯦꯛ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯔꯤꯆꯥꯔꯖ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤꯅꯦꯗꯤ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯑꯦꯛꯇꯤꯚꯦꯁꯟ ꯆꯥꯔꯖ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ 599ꯁꯦ ꯀꯩꯒꯤ ꯀꯝꯄꯅꯤꯗ ꯊꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯩ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯒꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯆꯥꯔꯖ ꯍꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯀꯦꯁꯕꯦꯛꯁꯦ 349ꯒꯤ ꯍꯥꯟꯕꯗ 25.43 ꯂꯥꯛꯑꯦꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯗꯕꯤꯗ ꯔꯤꯆꯥꯔꯖꯁꯦ ꯍꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯀꯣ ꯑꯗꯣ ꯀꯦꯁꯕꯦꯛ ꯀꯌꯥ ꯂꯥꯛꯀꯗꯣꯏꯕ ₹2 ꯂꯥꯛꯀꯅꯦꯕ ꯁꯤꯗꯩꯁꯤꯗ 2 ꯂꯥꯛꯏꯁꯦ ꯌꯥꯏꯀꯣ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯦꯃꯥꯎꯟ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯕ ꯑꯃꯒ ꯇꯧꯗꯕ ꯑꯃꯒ ꯁꯤ ꯈꯛꯇꯅꯦꯕ ꯈꯦꯠꯅꯔꯤꯁꯦ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯃ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯗꯣꯏꯁꯦ ꯁꯤꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯥꯟꯅꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯃꯤ ꯑꯃ ꯔꯤꯐꯔ ꯇꯧꯕꯗ ꯂꯨꯄꯥ 200 ꯔꯨꯄꯤꯁ ꯐꯪꯗꯣꯏꯅꯦꯕ ꯏꯟꯚꯥꯏꯠ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯖꯨꯝ ꯀꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯁꯨꯝ ꯊꯥꯔꯛꯄꯩꯅ ꯃꯊꯛꯀꯤ ꯏꯟꯚꯥꯏꯠ ꯂꯥꯁꯀꯤ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯌꯔ ꯂꯤꯡ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯋꯥꯆꯞꯇ ꯇꯧꯗꯣꯏꯔꯥ ꯑꯃꯗ ꯇꯧꯗꯣꯏꯔꯥ ꯁꯤꯃ ꯂꯩꯔꯦ ꯁꯤꯌꯔ ꯇꯧꯔꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯀꯩ ꯃꯔꯝꯒꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗꯁꯨ ꯍꯥꯏꯕꯤꯔꯨꯕ ꯃꯇꯝꯗ ꯃꯤꯗꯨꯅ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯍꯥꯏꯕꯁꯤ ꯃꯥ ꯃꯇꯣꯟꯗ ꯑꯗꯨꯝ ꯍꯥꯟꯖꯒꯅꯤ ꯔꯤꯆꯥꯔꯖ ꯑꯁꯦ ꯄꯣꯠ ꯌꯣꯜꯂꯨꯗꯧ ꯅꯠꯇꯦꯕꯀꯣ ꯔꯤꯆꯥꯔꯖꯁꯦ ꯑꯗꯨꯝ ꯍꯥꯟꯖꯕꯗ ꯀꯦꯁꯕꯦꯛꯁꯦ ꯁꯨꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯍꯥꯏꯕꯤꯔꯨꯕ ꯅꯪꯒꯤꯁꯨ ꯀꯃꯤꯁꯟꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯃ ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯁꯨ ꯈꯣꯝꯖꯔꯣꯏ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯈꯛꯇꯪ ꯍꯥꯟꯖꯒꯦ ꯍꯥꯏꯔꯒꯁꯨ ꯏꯅꯥꯐ ꯑꯣꯏꯔꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯋꯥꯛ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯗ ꯏꯁꯥꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯁꯦꯝꯃꯒ ꯅꯨꯡꯇꯤꯒꯤ ꯏꯟꯀꯝ ꯂꯥꯛꯄ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯑꯃ ꯁꯦꯝꯃꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯗꯒꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤ ꯈꯣꯝꯕꯗꯨꯒꯤꯅ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯦꯡ ꯀꯥꯏꯅ ꯈꯔ ꯂꯩꯔꯤꯀꯣ ꯕ꯭ꯔꯣꯟꯖ ꯁꯤꯜꯚꯔ ꯒꯣꯜ ꯄ꯭ꯂꯥꯇꯤꯅꯝ ꯑꯗꯒꯤ ꯇꯣꯄꯦꯠꯁ ꯔꯕꯤ ꯑꯗꯒꯤ ꯔꯨꯕꯤ ꯑꯗꯒꯤ ꯗꯥꯏꯃꯟ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨꯅꯤ ꯕ꯭ꯔꯣꯟꯖ ꯑꯃ ꯌꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯥꯒꯤ ꯂꯦꯚꯦꯜ 1ꯗ 15 ꯗꯥꯏꯔꯦꯛ ꯃꯦꯝꯕꯔ ꯍꯥꯞꯀꯗꯧꯕꯅꯤꯀꯣ ꯁꯤꯁꯦ ꯃꯁꯤꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯏꯟꯀꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯞꯁꯦ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯎꯠꯂꯤꯁꯤꯅꯀꯣ ꯏꯁꯥꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯍꯥꯞꯄꯤꯕ ꯃꯤꯁꯤꯡꯗꯨꯅ ꯔꯤꯆꯥꯔꯖ ꯇꯧꯔꯛꯄꯗ ꯃꯣꯏ ꯃꯁꯥꯁꯤꯡꯁꯤꯁꯨ ꯀꯦꯁꯕꯦꯛ ꯂꯣꯏꯅ ꯐꯪꯖꯔꯕꯅꯦꯕ ꯄ꯭ꯂꯁ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯒ ꯂꯦꯚꯦꯜ 18ꯒ ꯌꯧꯔꯤꯁꯤꯀꯣ ꯍꯣꯔꯦꯟ ꯁꯤꯁꯦ ꯍꯥꯏꯖꯔꯛꯀꯦ ꯃꯣꯏꯁꯤꯡꯁꯤꯅ ꯍꯥꯟꯕ ꯔꯤꯆꯥꯔꯖꯇꯨꯒꯤ ꯀꯩꯗꯧꯗꯣꯏꯕ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕꯤꯔꯨꯕ ꯑꯩꯒꯤ ꯃꯈꯥꯗ ꯍꯥꯞꯄꯨꯕ ꯃꯤꯁꯤꯡꯗꯨꯒꯤ ꯔꯤꯆꯥꯔꯖ ꯍꯥꯜꯂꯛꯄꯗ ꯀꯥꯟꯅꯕ ꯃꯌꯥꯝꯗꯨꯅꯦꯕ ꯁꯤꯅ ꯄꯩꯁꯥꯁꯦꯀꯣ ꯆꯪꯉꯛꯏꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯔꯣꯌꯦꯜꯇꯤꯁꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯟꯖ ꯑꯃ ꯌꯧꯕ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯆꯪꯒꯗꯧꯕ ꯄꯩꯁꯥꯅꯤꯀꯣ ꯁꯦ 7.77 ꯁꯤꯜꯚꯔ ꯌꯧ ꯇꯥꯔꯗꯤ 56 ꯒꯣꯜ ꯌꯧ ꯇꯥꯔꯗꯤ 610 ꯑꯗꯩ ꯄ꯭ꯂꯥꯇꯤꯅꯝ ꯌꯧ ꯇꯥꯔꯗꯤ 6,100 6,100ꯁꯦ ꯅꯨꯡꯇꯤꯒꯤ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯂꯥꯏꯐꯇꯣ ꯀꯩꯅꯣꯝꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯦꯟꯖꯤꯡ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯒꯣꯜ ꯈꯛꯇꯪ ꯌꯧꯕ ꯐꯥꯎꯗ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯤꯡꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯇꯥꯏꯞꯇ ꯇꯣꯂꯣꯞꯁꯦ ꯁꯥꯏꯒꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯒꯣꯜ ꯌꯧ ꯇꯥꯔꯒꯗꯤꯀꯣ ꯁꯤꯃ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯗꯨꯗꯤ ꯁꯤꯗꯩꯁꯤꯗ ꯕ꯭ꯔꯣꯟꯖ ꯑꯗꯨꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤꯜꯚꯔ ꯌꯧꯔꯒꯅ ꯁꯤ PDF ꯂꯣꯏ ꯑꯩꯅ ꯊꯥꯈ꯭ꯔꯕꯅꯤꯀꯣ ꯑꯃꯨꯛꯀꯁꯨ ꯊꯥꯖꯔꯛꯀꯦ PDFꯁꯤꯕꯨꯗꯤ ꯇꯁꯦꯡꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯗꯥꯎꯟꯂꯥꯏꯟ ꯑꯣꯏꯗꯣꯏꯅꯦ ꯑꯌꯥꯡꯂꯩ ꯃꯥꯁꯦꯀꯣ ꯃꯥꯁꯦ 3 to 4 daysꯇ ꯃꯥ ꯕ꯭ꯔꯣꯟꯖ ꯊꯣꯛꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤꯀꯣ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯧꯕꯖꯥꯠꯅꯤꯀꯣ ꯇꯞ ꯇꯞꯅ ꯇꯧ ꯇꯥꯔꯒꯁꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯧꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯀꯣ ꯇꯥꯏꯞ ꯑꯣꯐ ꯏꯟꯀꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯏꯟꯀꯝꯒꯤ ꯇꯥꯏꯞꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯑꯞ ꯕꯣꯅꯁ ꯍꯥꯏꯕ ꯑꯃꯁꯤꯁꯨ ꯂꯩꯔꯦ ꯁꯦꯜꯐ ꯀꯃꯤꯁꯟ ꯂꯩꯔꯦ ꯇꯤꯝ ꯂꯦꯚꯦꯜ ꯀꯃꯤꯁꯟ ꯂꯩꯔꯦ ꯗꯥꯏꯔꯦꯛ ꯔꯤꯐꯔꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯝ ꯂꯦꯚꯦꯜ ꯔꯤꯐꯔꯦꯜ ꯂꯩꯔꯦ ꯔꯣꯌꯦꯜꯇꯤ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯔꯦꯡꯗꯨ ꯌꯧꯔꯀꯥꯟꯗꯅꯤꯀꯣ ꯃꯟꯂꯤ ꯏꯟꯁꯦꯟꯇꯤꯞꯁꯤꯅ ꯑꯩꯈꯣꯏ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯔꯦꯕ ꯏꯟꯀꯝꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯑꯅ ꯃꯈꯥꯒꯤꯁꯦ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯁꯤꯒꯤ ꯃꯥꯏ ꯇꯤꯝ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯦꯚꯦꯜ 1 ꯂꯦꯚꯦꯜ 2 ꯂꯦꯚꯦꯜ 3 ꯂꯦꯚꯦꯜ 4 ꯂꯦꯚꯦꯜ 5 ꯑꯅ ꯆꯠꯂꯤꯁꯦ ꯂꯦꯚꯦꯜ 1ꯁꯤꯅ ꯑꯩꯅ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯈꯣꯝꯕ ꯃꯤꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯒ ꯂꯦꯚꯦꯜ 2ꯁꯤꯅ 1ꯅ ꯈꯣꯝꯕ ꯃꯤꯗꯨꯅꯦꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯈꯣꯝꯈꯤꯕꯗꯨꯅ ꯂꯦꯚꯦꯜ 19 ꯀꯥꯏꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯃꯈꯥꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯈꯣꯝꯃꯛꯄ ꯃꯤꯗꯨꯕꯨꯁꯨ ꯀꯩꯗꯧꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯀꯃꯤꯁꯟ ꯑꯗꯨꯝ ꯆꯥꯒꯅꯦꯕ ꯑꯗꯨ ꯋꯥꯟꯁ ꯐꯖꯅ ꯑꯝꯇꯪ ꯅꯪꯒꯤ ꯅꯁꯥꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯏꯟꯀꯝꯁꯤꯗꯤ ꯑꯗꯨꯃꯛ ꯂꯥꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦꯀꯣ ꯁꯤꯃ ꯂꯩ ꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯐꯧꯗꯀꯣ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯎꯠꯂꯤꯁꯦ